ꯃꯌꯥꯝ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯩ ꯆꯠꯂꯝꯗꯥꯏꯒꯤ ꯁꯣꯞꯄꯤꯡ ꯈꯔ ꯇꯧꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯐꯤ ꯈꯔ ꯁꯨꯝ ꯌꯦꯡꯒꯦ ꯕꯖꯥꯔꯗ ꯃꯑꯣꯡ ꯆꯥꯕ ꯀꯩ ꯌꯣꯜꯂꯤ ꯍꯥꯏꯕꯗꯣ ꯑꯗꯣ ꯁꯥꯟꯇꯣꯏꯕꯤꯒ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯍꯧꯖꯤꯛ ꯕꯖꯥꯔ ꯆꯠꯀꯦꯅ ꯊꯣꯛꯂꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯎꯠꯆꯔꯛꯀꯦ ꯂꯛꯈꯤꯄꯨꯔ ꯕꯖꯥꯔꯗꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯠꯇꯣꯏꯁꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯂꯦ ꯃꯌꯥꯝ ꯁꯥꯟꯊꯣꯏꯕꯤꯅꯤ ꯁꯝꯒ ꯌꯥꯝ ꯁꯥꯡꯉꯝꯃꯦ ꯑꯗꯨꯒ ꯊꯣꯏꯕꯤ ꯅꯪ ꯆꯠꯈ꯭ꯔꯣ ꯁꯤꯅ ꯊꯣꯏꯕꯤ ꯂꯩꯖꯔꯦ ꯌꯦꯜꯂꯣꯁꯤꯅ ꯑꯣꯔꯦꯟꯖꯅ ꯁꯥꯟꯊꯣꯏꯕꯤ ꯂꯩꯖꯔꯦ ꯍꯣꯏ ꯕꯖꯥꯔꯗ ꯑꯃꯨꯛ ꯈꯣꯡꯁꯥꯜꯂꯒꯦ ꯑꯍꯨꯝ ꯄꯨꯜꯂꯃꯤꯅ ꯌꯥꯝ ꯄꯨꯟꯅ ꯆꯠꯂꯤꯉꯩꯁꯤꯗ ꯂꯥꯛꯏꯉꯩꯁꯤꯗ ꯑꯩꯅ ꯀꯥꯏꯅꯣ ꯃꯌꯥꯝ ꯅꯨꯡꯁꯥ ꯁꯥꯊꯤꯅ ꯁꯥꯏ ꯑꯗꯣ ꯁꯥꯔꯒꯁꯨ ꯌꯥꯝꯅ ꯑꯣꯂꯥꯡꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ ꯅꯨꯡꯁꯥ ꯁꯥꯖꯕꯩ ꯋꯥꯇꯅꯤ ꯑꯁꯦꯅ ꯆꯠꯄ ꯈꯣꯠꯄꯗ ꯅꯨꯡꯉꯥꯏꯕꯀꯣ ꯅꯨꯡꯊꯤ ꯃꯪꯉꯗꯤ ꯌꯨꯝꯗꯩ ꯊꯣꯛꯅꯤꯡꯗꯦꯗꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯣꯡꯅ ꯁꯨꯝ ꯍꯥꯏꯊꯔꯦ ꯅꯛꯄꯅꯤꯅ ꯌꯥꯝ ꯅꯨꯡꯁꯥꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯕꯖꯥꯔ ꯌꯧꯔꯦ ꯑꯩꯈꯣই ꯗꯨꯀꯥꯟ ꯑꯃꯃꯝ ꯆꯪꯉꯒ ꯐꯤ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯊꯣꯏꯕꯤ ꯍꯣꯏꯁꯨ ꯁꯥꯟꯊꯣꯏꯕꯤ ꯍꯣꯏꯁꯨ ꯃꯣꯏꯁꯨ ꯁꯨꯝ ꯐꯖꯕ ꯂꯩꯔꯗꯤ ꯂꯧꯅꯤ ꯍꯥꯏꯌꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯥ ꯁꯥꯏ ꯁꯣꯗ ꯌꯦꯡꯉꯨ ꯁꯥꯏꯗ ꯇꯥ ꯌꯥꯝ ꯌꯣꯜꯂꯦ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯀꯦꯃꯦꯔꯥꯁꯦ ꯂꯣꯏ ꯃꯝꯃꯦ ꯐ꯭ꯔꯦꯝ ꯑꯃꯃꯝꯇ ꯂꯣꯏ ꯆꯪꯉ ꯌꯦꯡꯗꯣꯏꯅꯤ ꯈ꯭ꯋꯥꯏ ꯂꯥꯁꯀꯤ ꯗꯨꯀꯥꯟꯗꯒꯤ ꯆꯪꯉꯒ ꯌꯦꯡꯉꯛꯀꯦ ꯇꯧꯕꯅꯦꯕ ꯑꯩ ꯀ꯭ꯂꯤꯞ ꯑꯃ ꯕꯇꯔꯐ꯭ꯂꯥꯏ ꯃꯌꯥꯝꯗꯨꯁꯨ ꯂꯧꯗꯣꯏꯅꯤ ꯗꯨꯀꯥꯟꯁꯦ ꯑꯩꯈꯣꯏꯗ ꯂꯩꯁꯥꯔꯤꯉꯩꯗꯒ ꯇꯣꯞ ꯐꯖꯕ ꯌꯣꯟꯕ ꯗꯨꯀꯥꯟꯗꯨꯅꯤ ꯑꯁ ꯅꯥꯒ ꯃꯪꯗꯣꯔꯦ ꯑꯉꯥꯡ ꯂꯥꯎꯔꯛꯄꯗ ꯇꯣꯞꯇ ꯐꯖꯕ ꯌꯥꯝ ꯌꯣꯜꯂꯝꯃꯦ ꯐꯅꯦꯛꯀ ꯁꯦꯠꯄ ꯐꯖꯔꯦ ꯀꯥꯏꯗꯩꯁꯤꯅ 생게 산더비 생각나서 보자 बस मैम से ना ड्रेस तनी दुकान के लाइट कलर से ना कनो तौरे और से ना टी-शर्ट क्रॉप टी-शर्ट टाइप ता डिजाइन नि साबे क्रॉप टी-शर्ट ले नुगाई नि सेंगा ngो से फजाम पामे दा सेंगा मिरर मा सेट अमदा मिरर वीडियो तौसरी याम असिगे स्कर्ट से फजादो आई वो सेटिंग ले साबेगी ड्रेस में हमसे उबदा दादा गाव खाली मा जींस लौने है की हियर फ्री साइज से टेली से दिलता टेली और क्वार्टर टाइप दा होने बसे दी आई ना ने व्हाइट ब्लैक चेक होइबा पॉकेट का याव से रव्यू वाइ से दुम स्वाइ चप्पा नुंगाइ बनी नुंगाइ दोनी अदो कलर दो दि के दब ताउ असे कलर में हम ले असे मा चुजे बसे हाने बेक तो नको से सुम सुम बसे नि द सफरेट कलर का जम चाना बस की कॉटन फ्रॉक से स्लिट पदे हम साथी नुंगाइ नि पाइ और डिजाइन से मिडी ओइबा सेना मयाम सेना खोबोम खर मखा बोबा नमाय ओइदुनी फसै असुजा प्रिंट से कुपना लांगा साबी ओइनिंग ए ड्रेस से ओबदा अतुबु ओइबदि यारो नंग लोरबो खंगा लोरबो कथा लेइ मा कइनो ने कांथे बिगे से अनि लोरबो ओ अदि अमदा काय आइबा esta satso ni ka logre mi đó là sẽ दुकान से हम संगे से सिगा सुयो लमिनी स्वाई सिंपल से भाई ओ सान बे दु चाबुला दे न लौबदो असे फिदा सिदि सेने शॉर्ट ओइबा असे फि सेउ लेसिया होइने होइ दि बेलबेट थोना ते जग लाउरगा नंग 시즌에 플레이가 시나 보내봐. 산더비 세 드레스 에 파미야 봐. फसाइए ये ऐसे कलर से हम काबू सही यार साथी ना पा में से पूरा कोई स्लिम फिगर ना लिट कर दो से साथी ना पा में से ड्रेस से फसाइए साथी भी ड्रेस से 空了出来，你的。
ese dupatta phải gì nhỉ thua qua print kulang sih tapi pas ada yang nih lengkap ada di sawah yang lain nanti ada tuan đúng cái đây mau quay cái impal dah Impal dah. Impal dah xem rồi. hồi nè pagi rồi macam je Mini Impal lagi rồi, baca lima Impal belum jadi. Oh. langsung terima mari wari Acha. siapa sih angkat mandro asum yau bi pampum kita yau bi lagi terus jadi hap kata ni na hap je na Hap sulit. ai sulit rồi tôi yang halo Jauh aja betul. saya sai sih dia jauh ya mama cái đâu bi cái đâu Aku saya mi nanti nak jadi Impal mi orang. cô lạc phí cái là cô ăn bữa giờ bữa đấy sau cái bây giờ cái chỗ này bữa sáng sẽ ăn bám ấy color sẽ ăn bữa bây cái print sẽ phải dậy quá luna lên bạ khôi cái hải phết bay với khôi yam không yam ở chỗ bộ bay bên ngoài kì bạ lão bên nông sang cái gì yam bay với cả gì mông Ngap lâu vậy. xem này nữa Lâu rồi. Kau dah pam, hap pam. sẽ color lấy trâu bớt đấy cái đấy nói thì kuti kalau nói kalau mau parak tiba jam tali kuti pulau nggak terus Putih lah ni he. sẽ color bớt rồi kuti pulau nè ai kuti Short putih lah kan. ai kuti putih là cái đó Không thảo lah. bây giờ đấy Jadi macam tu je malah dia mana dapat. ibi vẫn ta hai cái này đâu có gì đó cái chạy à khôi bác sĩ nó hay đó bữa đó nhưng mà chắc chắn quá ai đi kuti jam lagi di ko kuti kalau babat mahal lu ko ai lâu thôi đi Kau no. kuti ôi xin yellow sẽ phải dậy xin sao cái này gitu sih yellow sẽ phải dậy rồi nanti nang kilo di sa kali ya yellow lấy nang kilo kali ya cái gì cái sao yellow lấy red sẽ phải dậy melon sih lo kilo itu ada nasi ni cái suy này ini sih rồi này thế nào bây giờ tôi lấy rồi bà sẽ pin cái lấy cái anh hay nổ xe ngang qua xe chú ní xe Jadi yang he. anh là khoai anh lâu rồi cái chú rét xe lâu rồi cái anh sẽ kia tani hả là lâu rồi xe lâu rồi à sẽ số quậy mà thôi cái phần điện thiếu anh này sẽ phải số gì nè sẽ phải số phần điện thiếu cái cái đấy tôi bị Jadi orang thang mình thảo giáo. cái này đang số 3 cái cái khóa bảo rồi làm chặt đi ya mà mai khát bi bây giờ có ai yêu đàn đấy vậy cái cái nào là ngay rồi dukaan se khoi na le sai da yam na samsa ba yam close hoi ja ba dukaan bi aduga yam pap la ba bai na ma te ama sulai ya me yam pa mi ba pi ya ôi gì sao ai ta ni lo la di ai thì to ba lai tra bo Kalau saya memang le loi li. ma yam na te to lang chan man ngai ne đôi già đi se bu ya ni kho lo ge do mi ni nu chi ge ta ni tre ro ti ge thau khal la ge ro o do ba chu ba ja ya ya le do Ini kotor mana le. wa ta yang ge ha ba mo su ya ni yang ge ne hấp tôi hấp rồi để thầy điệu lao ra rồi mà bị ba hấp bu ba da ama na sa se ase chắc vậy yang ge lúc nào lưu Quả trân nè Nó sẽ một thổ ngoài đi à tì cái gì đó À ya nó chỉ thôi biết nó mà chú khờ lâu cái mà chú chú yên yên lắm cáiขึ้นมาchúนี่นานโทรกันใครจะไม่ได้ยากโอ้เส้นมันจะเสียเลยข้าตามีหุ้มเราด้วยนี้ Apa bo? Aku belum kena. อ่าจะมีตัวนี้แล้วตัวนี้อะไรตัวนี้อะไรอย่างเงี้ย rồi đi à đi là rồi đi đi bộ ตัวนี้จะนี่อะไรพวกที่ฉันเอามาจากยาสาธารณะที่เขาคันเลยมาไม้ฟรีนี่ยังดีเลยแล้วก็ปามันนะเสียสูเราเลยฉันนะสร้างตัวนี้มามากี่เนี่ยเสียนี่เป็นคอลเลอร์นี่เราเลยแล้วก็มามากี่ฟรีอันนี้ฝักเสเราเลยฉันนะถูกมา Nah, saat tadi mama siapa lah? ถ้าตรงงานยังบิ้วก็ Oh, non เรื่อง non. แค่มุนเนี่ยแบบ Siapa ที่ nak มาตรง pilih? งานเลยสิที่บุญ Siapa nak pilih? คุณน่ะไปตรงงานแต่ไปใช้มาตั้งเลยดิบุญลอยแบบเสียร่างดีตรงงานนี้ Nanti ani. Siapa? Nanti ama. ส่งในเชิงเปลี่ยนระบบหน่อยไปได้จะระบบ bà lấy lá bà lấy dây đi Miam, clip butterfly clip amien gige. Siga sufi dukaan naman lay. Kasi karo. Kamba. Kain nun eh. Oo. Sigaro. ama đi Miam, ase cosmetic dukaan sigay clip amien ge. Kai. Dukaan se light night ni. xe gì vậy Color yun. cái này xe làm đi lạc tiệp à Oye, light pink to kasi ni. Pink ko pwede sa iyo.
โอ้ไลท์เป็นไม่ได้เชียร์这三的拍呀咯，我也想没过年。我这来宾吃的不着着，哇，哎，我哋爹佢一就會嚟打埋嗰度嚟嘅。哇，好緊。这来宾是吧？也可以的。呀，谢谢老姐的。ဒီမမကလစ်ခလီနံဘတ်ဖလိုက်တော့ half way ဖာတာဘနဝန်ဒတိနဝန်ဒတိ follow ရှလိုရပဲဟောအစဖာပဲဒီဇိုင်းလို့ခရပြီအဲ့ဒါဖိုင်စရလက်စဒီစားไปလို့ပိတ်ချလို့လို့ ပင်းကုနမငါပေါ်ကနေ white တော့မ off white โอ้ยပါကဲဟောလို့ တိခိတဲ့အဲ့ဒီဘီပဲခက်ခက်တော့ คลิปสโลว์แรกหันซิพีกระมาเย็นแค่นี้เดี๋ยวเราก็ไปจ่ายเรื่องหมูมาจ่ายไปจัดแล้วนี่น้ำบาซาร์กี้แฟร์จอมมาตุกานซิโม่มาเย็นแฟร์ไอเด็กก็มุกยอมไปตุกานอะไรนี่ด้วยถ้าจะมาเอาเรื่องเลยเสียสมนานกันดิตรงวะไม่ได้ยังจำแต่ว่าชิลล์งานดี就多我一年没说的多过的一年这我不怕这个我多的我不得的过size 不像你少呢是给那个我不是你呢放那个吧还是连了呢是加带加快快的买这不弄啊这个人是不是做过？现在这啥都比门顶他都比。这个到底，应该？ada mana? Ay misot. Na masise. Pala ko mas ay ketang kung nangyari ko yan na. Kala mo. Tama na kita ko ban. Ito sa ni pero. Ito kita plan kill kita daw. Sino ba sila? Nang laro nga. Sisi pa me me sisi pa me na sisi la we yang sitang boy de. Oise. Sisi flat เอาแบบตรงฉันแล้วคนละพรีเฟลเอาแบบตรงฉันแล้วก็โวยดีดูไว้ดิ เขาตัดนี่ข้างแล้วก่อนเดี๋ยวดูสักนิดเดี๋ยว ตรงนั้นตรงนี้นี่ไอ้ตัวคนละพรีกับเจียบ พวกขังกุใกล้ดิ เสียตั้งกี่ตักใจ แต่ยังไม่กัดเลยกัดเดียวเดี๋ยวคุยสมัยกี้หาเป็นภาษาพยายามโยเลยนุปีกี้คันนั้นภาษาจะได้อีกฝั่งเนี่ยขันกี่ดูคันนั้นภาษาแบบนี้นะฮะอุลักปัดเส้นนี้ยังนับป่วยบ่ภาษาบลูส์จะภาษาไอ้หนาโอ้โหเราโอ้โหเรายังนึกว่านับปีเลยsize ก็จะตัวเปล่าอย่างก็นับปีกันนะจะเอาไปเอาไปเอาไปใส่เนี่ยไปเบี้ยไปเสียไปดูไอ้ที่มันเส้นอะไรอยู่จะสิเส้นหนังวัวตีไอ้เส้นนี้เราอีกทีจ้ะตีไปแล้วนับกันจ้างยังไงจ้างเนี่ยมันก็เป็นการดังนี้ฮัลโหล
ꯀꯦꯛꯁꯨ ꯊꯦꯡꯖꯜꯂꯛꯑꯦ ꯑꯗꯨꯗ ꯄꯣꯠ ꯆꯩ ꯈꯔꯕꯨꯗꯤ ꯈꯟꯕꯗ ꯋꯥꯠꯄꯗꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯑꯣꯡꯁꯨ ꯆꯥꯕ ꯂꯩꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯦꯡꯉꯛꯇ꯭ꯔꯦ ꯃꯌꯥꯝ ꯑꯩꯅ ꯂꯩꯔꯛꯄꯁꯤꯡꯗꯣ ꯃꯃꯥꯅ ꯑꯃꯃꯝꯇ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯝꯃꯤꯅꯤ ꯑꯗꯣ ꯃꯃꯥꯒꯤ ꯐꯨꯔꯤ ꯑꯅꯤꯈꯛ ꯁ꯭ꯋꯥꯏ ꯆꯠꯄꯗ ꯂꯤꯠꯅꯕ ꯌꯨꯝꯗꯁꯨ ꯂꯤꯠꯅꯤꯡꯉꯁꯨ ꯂꯤꯠꯅꯕ ꯍꯥꯏꯅ ꯃꯃꯥꯒꯤꯗꯤ ꯈꯔ ꯆꯝꯇꯛ ꯇꯧꯕ ꯀꯂꯔ ꯀꯣ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯑꯌꯥꯛ ꯑꯔꯥꯛꯁꯦ ꯌꯥꯝ ꯄꯥꯝꯒꯟꯗꯦꯕ ꯍꯥꯟꯅꯗꯩꯁꯨ ꯀꯣ ꯑꯗꯨꯅ ꯑꯃꯅ ꯂꯥꯏꯠ ꯄꯤꯡ ꯀꯂꯔ ꯕꯦꯕꯤ ꯄꯤꯡ ꯀꯂꯔ ꯇꯥꯏꯞꯇ ꯆꯞꯄꯨ ꯆꯥꯟꯅꯈ꯭ꯔꯦ ꯄꯥꯝꯃꯕꯣ ꯀ꯭ꯔꯤꯝ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯅꯥꯟꯕꯅꯤ ꯌꯥꯝꯅꯅꯦ ꯑꯂꯥꯡꯕ ꯌꯥꯝ ꯂꯩꯍꯧꯋꯦꯕ ꯐꯖꯗꯦꯕ ꯌꯥꯝ ꯂꯥꯡꯃꯜꯂꯁꯨ ꯑꯁꯤꯅ ꯀꯨꯞꯂꯥꯡ ꯂꯥꯡꯕꯁꯦ ꯊꯣꯏꯕꯤ ꯃꯃꯥꯒꯤꯗꯨꯅ ꯍꯤꯒꯣꯛꯇꯅꯦ ꯈꯤꯇꯪ ꯀꯩꯅꯣꯝ ꯆꯪꯁꯤꯟꯕ ꯃꯨꯁꯜꯂꯞ ꯆꯪꯕ ꯐꯖꯩꯕ ꯃꯌꯥꯝ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯄꯣꯠ ꯈꯔ ꯁꯨꯝ ꯂꯧꯔꯛꯑꯦ ꯀꯩꯅꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯥꯂꯦꯟꯗ ꯏꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯆꯠꯄ ꯑꯃꯕ ꯆꯠꯄ ꯁꯨꯝ ꯏꯟꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄ꯭ꯔꯤꯟꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯅ ꯂꯧꯔꯛꯏꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯌꯥꯝ ꯆꯥꯎꯕꯁꯨ ꯑꯣꯏꯗꯦꯕ ꯏꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯇꯦꯡ ꯇꯦꯡ ꯂꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕꯀꯣ ꯀꯦꯃꯦꯔꯥꯁꯦ ꯈꯔꯁꯨ ꯃꯝꯃꯦ ꯅꯨꯡꯗꯥꯡ ꯑꯣꯏꯔꯕꯅꯤꯅ ꯑꯩꯅ ꯆꯤꯆꯦꯒꯤ ꯃꯣꯟ ꯃꯊꯛꯇ ꯐꯣꯟꯁꯦ ꯊꯝꯃꯒ ꯅꯝꯕ ꯚꯤꯗꯤꯑꯣꯅꯤ ꯍꯧꯖꯤꯛꯀꯤꯁꯦ ꯂꯥꯏꯠꯀ ꯑꯝꯇ ꯊꯥꯟꯖꯟꯗ꯭ꯔꯕꯅꯤꯅꯀꯣ ꯉꯥꯟꯗ꯭ꯔꯦꯕ ꯈꯔ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯒꯤ ꯍꯥꯄꯦꯟꯁꯤꯃ ꯀꯥꯂꯦꯟꯗ ꯁꯦꯠꯄ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯀꯣ ꯏꯆꯟꯅꯨꯄꯤ ꯌꯥꯏꯃꯒꯤ ꯑꯩꯅ ꯂꯧꯕꯤꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯂꯥꯎꯔ ꯂꯥꯛꯄꯁꯦ ꯑꯁꯤꯗꯤ ꯌꯥꯝꯁꯨ ꯇꯞ ꯅꯞꯄꯔꯣꯏꯕꯀꯣ ꯑꯗꯣ ꯄꯣꯀꯦꯠꯁꯨ ꯌꯥꯎꯔꯦ ꯍꯧꯖꯤꯛꯀꯤ ꯀꯥꯂꯦꯟꯒꯤ ꯃꯊꯧ ꯇꯥꯕꯗꯣ ꯑꯣꯏꯅ ꯑꯩꯅ ꯂꯧꯕꯤꯔꯛꯄꯅꯦꯕꯀꯣ ꯑꯇꯩ ꯗ꯭ꯔꯦꯁꯇꯤ ꯁꯨꯝ ꯏꯂꯩꯇ ꯂꯩꯗꯅꯀꯣ ꯃꯌꯥꯝ ꯑꯁꯤꯒꯁꯨ ꯑꯃ ꯂꯧꯔꯛꯑꯦ ꯄ꯭ꯔꯤꯟ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯁꯤꯅ ꯄꯤꯆ ꯀꯂꯔ ꯑꯣꯏꯔꯦ ꯑꯁꯤꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯎꯗꯥꯔꯕꯣꯟ ꯃꯥꯟꯙꯧꯒꯤ ꯃꯆꯥꯅꯨꯄꯤ ꯇ꯭ꯔꯤꯞꯇꯤꯒꯤꯀꯣ ꯑꯩꯈꯣꯏ ꯎꯗꯥꯔꯕꯣꯟꯗꯁꯨ ꯀꯣꯏꯔꯨꯈꯤꯅꯦꯕꯀꯣ ꯑꯗꯨ ꯀꯣꯏꯔꯨꯕꯗꯣ ꯑꯩꯅ ꯃꯥꯏꯁꯨ ꯑꯃ ꯂꯧꯕꯤꯔꯒꯦ ꯀꯥꯂꯦꯟꯗ ꯁꯦꯠꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯐꯖꯕꯁꯨ ꯃꯌꯥꯝ ꯌꯣꯜꯍꯧꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗꯨꯒꯒꯤ ꯑꯩꯅ ꯑꯁꯤ ꯑꯅꯤꯁꯤꯅ ꯐꯖꯔꯦꯅ ꯂꯧꯔꯛꯄꯅꯤ ꯁꯅꯥꯊꯣꯏꯕꯤ ꯍꯣꯏꯁꯨ ꯃꯣꯏꯁꯨ ꯂꯧꯔꯛꯑꯦꯕꯀꯣ ꯐꯖꯩ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯀꯥꯂꯦꯟ ꯌꯧꯔꯃꯤꯅ ꯀꯥꯂꯦꯟꯒꯤ ꯐꯤ ꯉꯥꯛꯇ ꯂꯧꯕꯗ ꯐꯔꯦꯗꯅ ꯃꯌꯥꯝ ꯑꯁꯤꯒꯤ ꯇꯤ ꯁꯥꯔꯠꯁꯤꯅ ꯁꯨꯝ ꯁꯤꯝꯄꯜꯅꯤꯗ ꯑꯩꯅ ꯌꯨꯝꯗ ꯐꯅꯦꯛꯀꯁꯨ ꯁꯦꯠꯄ ꯌꯥꯅꯤ ꯍꯥꯏꯅꯀꯣ ꯑꯩꯅ ꯂꯧꯔꯛꯄꯅꯤ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯁꯦꯠꯀꯦ ꯍꯥꯏꯅ ꯐꯤꯁꯨ ꯌꯥꯝ ꯊꯥꯏ ꯌꯥꯝ ꯐꯩ ꯁꯤ ꯀ꯭ꯂꯤꯞꯁꯤꯕ ꯂꯧꯔꯛꯄꯗꯣ ꯁꯤ ꯕꯇꯔꯐ꯭ꯂꯥꯏ ꯀ꯭ꯂꯤꯞꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯄꯣꯠꯁꯨ ꯌꯥꯝ ꯐꯩ ꯃꯌꯥꯝ ꯀꯂꯔꯁꯤꯁꯨ ꯐꯖꯗ꯭ꯔꯥ ꯁꯣꯐ ꯑꯣꯏꯗ꯭ꯔꯥ 20 rupees ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯩꯅ ꯕꯖꯥꯔꯗꯒꯤ ꯁꯨꯝ ꯈꯣꯡꯎꯞ ꯗꯨꯀꯥꯟꯗ ꯆꯪꯉꯨꯕꯗꯒꯤ ꯑꯁꯤꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯃꯛꯑꯕ ꯀꯂꯔꯁꯤꯁꯨ ꯀꯣ ꯌꯦꯡꯉꯨꯇꯨ ꯑꯗꯨꯒꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏꯗꯤ ꯐꯅꯦꯛ ꯁꯨꯝ ꯅꯝꯅ ꯁꯦꯠꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐ꯭ꯂꯦꯠ ꯑꯣꯏꯅ ꯎꯞꯄꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯐꯅꯦꯛꯁꯦꯗꯤ ꯈꯤꯇꯪ ꯋꯥꯡꯇꯛ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯥ ꯍꯦꯟꯅꯁꯨ ꯋꯥꯡꯗꯕ ꯁ꯭ꯋꯥꯏ ꯆꯠꯄꯗ ꯐꯠ ꯇꯣꯡꯁꯤꯟꯕꯗ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯌꯥꯎꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯕꯀꯣ ꯑꯗꯨꯒ ꯑꯁꯤꯒ ꯒ꯭ꯔꯤꯟ ꯀꯂꯔ ꯂꯩꯍꯧꯔꯤ ꯕ꯭ꯔꯥꯎꯟ ꯂꯩꯍꯧꯋꯤ ꯑꯗꯨꯒ ꯑꯁꯦ ꯃꯆꯨ ꯁꯤꯃꯒ ꯑꯁꯦ ꯃꯆꯨꯁꯦ ꯌꯥꯝꯅ ꯈꯣꯡꯁꯤꯒ ꯉꯧꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯏꯃꯥꯟꯅꯕꯤ ꯑꯅꯤꯅꯁꯨ ꯑꯁꯦ ꯃꯆꯨꯁꯤꯅ ꯐꯖꯕ ꯍꯦꯜꯂꯦꯅ ꯍꯥꯏꯕꯀꯣ ꯗꯤꯖꯥꯏꯟꯁꯦ ꯇꯣꯡꯁꯤꯜꯂꯒ ꯌꯥꯝ ꯅꯥꯜꯂꯦꯕ ꯃꯌꯥꯝ ꯁꯤꯃꯒ ꯂꯧꯔꯛꯑꯦ ꯑꯁꯤꯁꯤꯅ ꯑꯩꯅ ꯑꯥꯗ ꯆꯠꯄ ꯃꯇꯝꯗ ꯇꯣꯡꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯩꯁꯦ ꯍꯤꯜ ꯇꯣꯡꯉꯒ ꯂꯥꯛꯑꯦ ꯍꯤꯜꯗꯣ ꯈꯔ ꯋꯥꯡꯉꯦꯕꯀꯣ ꯋꯥꯡꯕꯗꯨꯅ ꯇꯣꯡꯉꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯆꯜꯂꯔꯣꯏ ꯍꯥꯏꯅ ꯑꯩꯁꯦ ꯍꯤꯜꯗꯣ ꯑꯣꯏꯅ ꯑꯗꯨꯝ ꯇꯣꯡꯆꯠꯂ ꯂꯥꯛꯑꯒꯦ 2-3 ꯁꯨꯅ ꯍꯥꯞꯆꯤꯜꯂꯛꯑꯔꯣꯏꯒꯦ ꯍꯥꯏꯅ ꯑꯩꯒꯤ ꯂꯧꯈꯠꯄꯗ ꯇꯣꯡꯒꯗꯕ ꯍꯤꯜꯗꯣ ꯁꯨꯝ ꯇꯣꯡꯁꯤꯜꯂ ꯂꯥꯛꯑꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩ ꯍꯥꯞꯄꯗꯣ ꯈꯔ ꯌꯥꯝ ꯆꯟꯈꯤꯅꯕ ꯍꯥꯏꯅ ꯑꯩꯅ ꯈꯣꯡꯎꯞꯇꯣ ꯃꯌꯥꯝ ꯍꯥꯞꯆꯤꯟꯗꯣꯏ ꯁꯔꯨꯛ ꯍꯥꯏꯗ ꯍꯤꯜꯗꯣ ꯑꯗꯨꯝ ꯇꯣꯡꯁꯤꯜꯂ ꯂꯥꯛꯑꯕ ꯃꯌꯥꯝ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯨ ꯂꯧꯁꯟꯕꯁꯨ ꯀꯤꯖꯩꯌꯦꯕꯀꯣ ꯀꯤꯖꯩ ꯍꯥꯏꯕꯗꯤ ꯒꯥꯔꯤꯗ ꯆꯠꯇꯣꯏ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯄꯣꯠ ꯃꯌꯥꯝ ꯄꯨꯕ ꯆꯥꯏ ꯍꯥꯏꯕꯗꯨꯗꯤ ꯃꯌꯥꯝ ꯂꯧꯁꯜꯂꯁꯨ ꯌꯥꯏꯗꯅꯀꯣ ꯁꯤꯗꯤꯀꯣ ꯄꯣꯠꯇꯣ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯨꯅꯤꯡꯕ ꯄꯦꯟꯅ ꯄꯨꯕꯗꯣ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯊꯛꯇ ꯆꯠꯇ꯭ꯔꯣꯕꯅꯤꯅꯀꯣ ꯃꯌꯥꯝ ꯂꯧꯅꯤꯡꯉꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ
ꯃꯥꯅ ꯁ꯭ꯋꯥꯏ ꯆꯠꯄꯗ ꯁꯦꯠꯆꯅꯕ ꯍꯥꯏꯅ ꯑꯩꯅ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯣꯏꯅ ꯃꯥꯏꯁꯦ ꯑꯁꯤꯁꯦ ꯃꯥꯎꯟꯗ ꯆꯞ ꯆꯥꯟꯅꯔꯅꯦꯕꯀꯣ ꯑꯁꯤꯁꯦ ꯃꯥꯏ ꯍꯥꯏꯠꯇꯨꯒꯁꯨ ꯃꯥꯒꯤꯅ ꯑꯁꯤꯁꯦ ꯑꯣꯏꯅ ꯂꯧꯕꯤꯔꯛꯑꯦ ꯄꯣꯀꯦꯠꯀꯁꯨ ꯌꯥꯎꯔꯤ ꯁꯥꯏꯗꯇ ꯃꯅꯤꯡꯗ ꯄꯣꯀꯦꯠ ꯑꯃ ꯌꯥꯎꯔꯦ ꯁꯤꯁꯨ ꯁꯦꯠꯄ ꯅꯨꯡꯉꯥꯏꯅꯤ ꯀꯥꯂꯦꯟꯗꯀꯣ ꯑꯩꯈꯣꯏ ꯅꯨꯡꯁꯥꯁꯨ ꯉꯥꯛꯊꯣꯛꯄ ꯑꯣꯏꯅ ꯐꯤꯁꯤꯁꯨ ꯃꯣꯟ ꯂꯥꯎꯋꯦꯕ ꯐꯤꯁꯨ ꯐꯩ ꯌꯥꯝ ꯐꯩ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯣꯏꯗꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯁꯤꯡꯁꯨ ꯑꯩꯉꯣꯟꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕꯁꯤꯡ ꯂꯣꯏꯅ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ